Hello guys, mayam ngasidi Uchiwada isai tam chaluse bro Nishikumarga ga aduna khoi Uchiwa chatpa okto amda tongkhatjare okto ji ngakhtang chato wali habana maram oiraga khoi bajar dagi akhoi oja gi damakta boraga chahau tan ga leibire amo okto da tongjare ngakhtang lere. Hello guys, mayam ngasidi Uchiwada isai tam chaluse bro Nishikumarga ga aduna khoi Uchiwa chatpa okto amda tongkhatjare okto ji ngakhtang chato wali habana maram oiraga khoi bajar dagi akhoi oja gi damakta boraga chahau tan ga leibire amo okto da tongjare ngakhtang lere matungda akhoi okto si start tore aduna Uchiwa rom da laksare yore akhoi oja hoyum oja gi seika da ngakhtang phamduna lere oja ga wari watai tauraga ngakhtang lere matungda akhoi oja gi nupina cha ga boraga puthokpire cha bathakpa lore matungda mapan thoksare mai laktabana maram oiraga piano khong yadre isai sak yadre pung ani mu ngaire matungda mai lae aduna akhoi bro Nishikumar isai sakpa hore aduga akhoi oja na su isai amani takpigre taba lore matungda akhoi oja da bye bye haramaga akhoi okto da kakhatsare taksing